Isinau mayam ahamba maktada ngasidi Supreme Court tagi order ama lakpa asi YouTube paiba amadi social media sijanaba mayam gi oina pausiana thamjarage phi mate mate selaga isagi ijatpu mayam gi amangda yondhoga nungai jaba adugumba kaya gi oina ngasi Supreme Court tagi kari order la ebase mayam taminarasi ko nungai duri khara khara isagi haksang uthoknimba kangu nakhoi gi tamakta asi pause lakpani tarasi YouTube the payroll akamba video sing thagat libasigi mayokta thabak lokhut kadabani haina Supreme Court na phongdorakre malem da khwaidagi popular oiba platform ni haiba yaraba YouTube ta miyoi kayana payroll akamba video kaya thagat libasi yengsinduna regulation tawba mathau tare haina Supreme Court na phongdokre isinau mayam haujikna mu hayeng gi oiba paw ma thamjarage hayeng se governor gi mafam da memorandum ama piba changdore hairi athuba matamda anoba lenga ama semna bagi tamakta pause taminarasi aduga lorakpa matamda imapumaiba paw punamak loina hapcharamge ahambada pause matek ama hana taminarasi thamjillakraba matungda atuba matamgi manungda manipur lengak semnaba BJP gi MLA sing amadi BJP ga chatminariba political party singi MLA singi oiba mifamama pangthokiba ga loinana atuba matamgi manungda anobulu singba ama khanba ga loinana lengak ama semnaba hayeng manipur gi governor da serol ama bisilaba yana leire haide Isinau mayam aduga hauji huji Kangpokpida leiriba Kuki minai singje mai phangdabadagi yamna awaba mayoknare hairi siramdai yauraba matamsida Kuki singna mapu ningjangae Manipur state power Manipuri dagi thariba Manipur gi mai lakphamda hojikti mai pibiu haina kappa haure lan tawradi karisu kanadabani habado Kuki minai noine khangadabani adubu Manipur sarkar Manipur state Manipur dagi se punamakse loina thoga Manipur da leiriba Kangpokpi Susanpur mafam khudimakta Manipur dagi loina tawduribane abase haujikti noisu khangedana ado siramdai re Kuki singna Manipur sarkar ningjenga pagi pause amta tarasi ko Kangpokpi town do mai phangdabagi miyamna sauna awaba mayongnare haide Kangpokpi district ta mai chang naina phangdabagi maram oiduna district adugi miyamna sauna khudongsa daba kaya mayoknare aduga amuka Kangpokpida kaino ama phangye hairi asigi pause amta tarasi ko Kangpokpi gi wari sanari ngaida Kangpokpi gi pause Kangpokpi gi mayam ta natana Susanpur ta natana Kuki mafam khudimakta yaunaba asigi pause masu mayam tarasi ko kaino ama phangye hairi Kuki gi tarasi Susanpur operation chathabada UKNA ki finance secretary khulai ga kona na fare lainga ka suspension of operation Susana daba Kuki lal holup United National Kuki Army UKNA ge finance secretary security na chathakiba operation da khulai kya yauna phagat pangam le haide aduga amuka Kuki gi huran ba sajatpu yomina makhoi to huran jabra makhoi di kadai leidori hairira karigino khangde Kuki ga zomi ga yamna kanna khuthokna gare hairi makhoi punna huran minasi hairira kari haino di khangdre pause tarasi ko de Kuki amadi zomi anigi marakta akana mongda khuthona kre haina social media singda video thagana rakre hauji PR ni president rule ni thawai khubak ta hapaga aikhoi miyam gi tamakta imalaiba kangene na thokleiba maitai nongsa amadi maitai chanu mayam amana iramdam gi tamakta awaba kaya bo kathoga leiriba mayam se hauji hauji karma phiyam da leiramgani kyamuk yamna waramgani kari kari awaba mayok na ramgani aikhoi mayam kaumina roisi aduga aikhoi mayam gi tamakta thokleiba maitai nongsa athoba maitai chanu athoibi kaya bo ibudo pakhang mana matam khudimakta yaibo thawjal pinemiba oirasunu amadi aikhoi Ireisa khudimakna yumthongi meira katlaga ekhoi miyam gi tamakta thawai khubakta hapaga thopi reiba mayambu matam khudimakta yaipa thawjal ni rebase ekhoi miyam gi tamakta thopi reiba athoba meitai nongsa amadi meitai chanu mayamna kaubiganu nabung nopa amadi leiriba nama nache mayam amana matam khudimakta yaipa thawjal ni rebase kaubiganu ekhoi miyamna su matam khudimakta isa singi ibung yupa singi angamba thakta saruk yam awa nungai da saruk yam minagane afam jasi haijage aduga tanjasi da ekhoi khungakpa amadi ekhoi leiriba iramdam ni tamakta angamba mateng pangbirakpa ming khara ai lokhacharake ena chithana dhoba leihoba ming khara ai tanjasi da lokhachage adudi mingse hana taminarasi trong laubi awang lekai dagi TH pucho singna lupa chahum isinau singine na mateng pangbirei thagachari asi nongnini amangi donation kapirakpa amadi marakta chithana andhoba akoi pukchen charbai china kharagi ming lokhachabani mathang asina mu nongpok sengmai dagi
Ningomban tomba awang lekai dagi lupa lising ama ichinau singine ana matiang pangbirei haningai letna thagat pa phongdok chari mathang asina laisang them nanda babu kasar bibi gaw sunai bazar dagi lupa chamnga ichinau singine ana matiang pangbirei mamang su lupa chamnga matiang pangba leikare haningai letna thagat pa phongdok chari mathang asina mo haisnam gambhini devi thanga haisnam lekai dagi lupa lising ama ichinau singine ana matiang pangbirei tha haininga letana thagachari mathang asina thoksom thobaldagi nong ningthau sana lupa lising ama ichinau singine na matiang pangbirei thagachari mathang asina amuk thobal khunau dagi laisram amurei devina lupa chamnga ichinau singine na matiang pangbirei thagachari mathang asina amuk laisram dino kasar labok makha lekai dagi lupa chamnga ichinau singine na matiang pangbirei thagachari mathang asina amuk kasar ramnagor dagi P.H. Chandramohan Sharmana lupa chamnga ichinau singine ana matiang pangbirei thagachari donation kapirei ba mayam punang pu haninga ni tana thagat pa phongdok chari asida chitha nandho ba kaya leiraga su waro biganu amuka aingoda whatsapp ta message to sanbira mu chitha nandho ba leiraga su ai mathangi video lokhalapa matamda matam sana ai amuka mingdo lokho charake adu ekoina makhatana kari kari to yari hebse ichinau mayam akoi apun boina khana nei neraga makhatana akoi iramdam kanbada ai angamba thodang lominasi adu ichinau mayam pau khara su amuk taminarasi MLA singa satminariba political party singi MLA singi oiba mifam ama pangthokibaga loinana anauba lenga ama semnaba governor da se piselaba yana leire Bharat lengal na Manipur Legislative Assembly suspended animation thamjin kibaga loinana president rule thamjilakraba matungda atuba matamgi manungda Manipur lenga semnaba BJP gi MLA singa madi BJP ga satminariba political party singi MLA singi oiba mifam ama pangthokibaga loinana atuba matamgi manungda anauba lusingba ama khanbaga loinana lenga ama semnaba hayeng Manipur ki governor da serol ama pisilaba yana leire haide masigi matungda lamda masigi miyam gi ihul khangna BJP ki MLA singi oiba mifam ama ngasi nongmanini gi mamangda Imphal West district ki mafam ama da pangthokre haide pause sina thajaba yaba mafam da gi phangbo paw gi likhun ama gi matungina de BJP ki MLA sing ama de makoina satminari ba political party singi MLA singna lawri ba phireb ase BJP Manipur Pradesh ama di center lenga na thabak to on thokna ba honarak trabade MLA sing BJP thadoktuna magi khudong saba yengkiba yai haina so na koinana center amadi BJP Manipur State Unit ki lusing busingda phongdok polena khre haide adom oinamak sabchapa paw di phangba ngamdre different gi report amagi matungina de hauzik Manipur Legislative Assembly suspended animation thamjin kibuga loinana president rule thamjilakliba ase chief minister N Birena CM pham thadokraba matungda anawbol singba ama khanba ngamdabagi ne hauzik CM pham dagi thadokraba matungda BJP ki MLA sing haibade TH Biswarjet amade Govindas Konthojam CM oinabagi na koinana lambi yatle aduga chief minister oiramba N Biren buyaninglaba kangbuni haina yamna kanna ngangnariba speaker thoksom saitabata MLA Y Kemsan amade MLA TH Radesam gi marakta anawba CM oinaba khanba ngamdaduna hausiksu leidi haina pawgi likun asina haire hauzik oiriba Manipur gi tangdu leitadaba rajniti gi phibam asi yenglaba matungda pawse asina phangba pawgi matungina de hauzik lamda masigi miyamna PR thamliba si BJP gi MLA singna manadabadagi thorakpani haiba lebak miyam gi oiba kholaw lawba horokpaga loinana akanba khongjang sangsilakpa yabagi thajaba yamna nakdan leire maduna BJP gi MLA singi oiba phireb ama ngasi numinini humni gi manungda lawrokpa yai haina thajanare karigumba phireb asi mai palaktaba tarabadi hauzik oiriba MLA sing asigi manungda wakhalon manaba sing punsinduna Manipur gi miyam gi apamba yengduna anauba regional party ama semlakpa yabagi phibam sulakpa yana leire haina thajanare Imphal more lambi gi aduga paw amaga muktamina se asagi Kangpokpida mai phangde na kuki singna karamaina kappe bado adugi paw se tathoasi kanadabada lan torga separate administration Manipur dagi tokhai tajarge hairubado hojiti mai phangda matamda Manipur sarkar aina kapae khangu Kangpokpi su Manipur manungdani Suchanpur su Manipur manungdani aduna mapa oina leidoribani Manipur pumbagi manungda leiba mafam khudimak se Manipur dagi loina thadoribani abase kawroidabani tarasi ko linna makhun changam daida chummi abado upai leitrabani na loirakpada Manipur sarkar gi power house to adugai mai pibina bagi tamakta kari no kappalaw khara torei pawse tarasi lan na karisu pho puraktabani dukhangu ekho yelhomi mayam na karamai nungsi chana leyabado na khoisu khar tammadi phagadabani refugee ama oi haibagi chap khudam changdam do na khoi piganu mi oi bagi sajat hana tamkho tarasi paw
Kangpokpi town do mai phangdabagi miyamna sauna awaba mayongnare haidi Kangpokpi district ta mai chang naina phangdabagi maram oiduna district adugi miyamna sauna khudongchadaba kaya mayoknare maram aduna mari lena baloisangna hiram asigi matangda athuba miyeng sangbibaga loinana long term solution ama puraktuna Kangpokpi town da mai phanghanaba honabiyo haina Kangpokpi town committee KTC na hairakle KTC gi serolsna hai mai chang naina laktabuna maram oiraga miyamgi nomagi punsida lalol etiki thabakta amadi nomagi tangai fadaba thabak thoram sing akaiba kaya oihalle mari leinaba deputy commissioner da kaya rak haijarabasu thabak oina onthok pidre Manipur State Power Company Limited MSPD CL authority da 33 kV transmission line mapung phana semjin bina ba haijarabasu thabak oina pangthok pidre maramaduna district asigi miyam da mai mapung phana phangan ba tarabadi Manipur State Power Distribution Company Limited MSPD CL revenue collection tawba matamda Kangpokpi town committee amadi miyam na sumateng pangan herakle baris aduga si pau simok taminarasi Kangpokpida kaino kuki gi kari no khara phangye bado mapung oiba pau se taminarasi mahana phongdokhe Sursanpur da operation chathabada UKNA ki finance secretary khulai ga kona na fare lainga ka suspension of operation Susana daba kuki lal holup United National Kuki Army UKNA ge finance secretary security na chathakiba operation da khulai kya yauna phagat pangam le haide pause sina phongo pau gi matungina de ngarang kunthra ga taruk suba Assam Rifles samadi Manipur police ki kangbuna Sursanpur district ki kaprang area da operation chathaki operation chathaba horokpada maphamadu leramba khulai paibasing nongmai kapaga loinana amambagi khudong saba lauraga chen khinaba honaki haidi security force ki kangbuna khunja sing soktanaba playing fire tawga loinana lalhoba sing adu surrender tawna bakhangan khibaga loinana makhata na thibo hombagi thabak chathaba matamda United National Kuki Army UKNA gi finance secretary ne haina saktak saba mioi ama phagat pangam khi haidi Pawasin high far of Yoyasidagi AK-47 rifle amaga maru khara yawba magazine amaga phagat ki mahak makhatana mahaki mayumda tijin humjin bagi thabak chathabada .315 ki rifle ama country made single barrel rifle ama phagat ki far of Yoy adu khulai sing aduga Sursanpur police station da khusina ki haide nakala ichinaw mayam hayeng se memorandum ama pini haibagi pawsu lai mayam lai khurambiu athuba matumda Manipur se Yangna tangdulai taba puraga hauzik Manipur sida mipainaba amadi tumba saba khangdadana leiriba mikap miraw khona thaliba Manipur se yangna tangdulai tana ingna chikna nongai jai phana panba pubiraknaba ibudo pakhangbadagi ekhoi myam apun boina yaipa thaujal niminasi ichinaw myam aduga ngasi gi video sida asoiran yaukeba kya lerga songakpi waina parimom channel la yengbiriba myam punam ke famdei kok nonjari ngasi gi video se matang se loisanjarage ibudo pakhang mana yai phare kanglei pakna yai phare de Kuki amadi zomi anigi marakta akana mongda khut thona kre haina social media sing da video thagana rakre